Atoppa Accuised ani NIA na fare PUNNA mari sure haukiba me tara humdoigi ayuk pung tara mathoi khara helakpada Kangpopi district ki gamnom sarpamaina PS na konba lailon baifek kuki khulgi mafam amada khul asigi khunja nupa nupi singna hana faraba matungda kuki terrorist khopu amana mamit amasung makhut punsilaga pukhraba matungda Mihat Thina hatokhiba pastor ani yauna Naga Micham nupa taruki thaudoki matangda National Investigation Agency NIA na laukhalakpa case ki makhata na chatharakpa investigation da ahanbada Mitaidagi Christian Onkraba Matai Manau ani Fakraba Matungda Gasisu Chennabani Haiba Atoppa miyoi ani Fagatkre Police na makoigi social media platform da Fongdorakiba Wafamgi Matung inna Naga Micham Taruk Faba Amasung Hatpagi Mari Lainana Laukhatpa case ki Satharakliba investigation gi Makhatarakpada NIA Police Amasung CRPF ki Apunba team amana ngasi Atoppa Accuised ani fare hairi Wafam asigi Matung inna Faraba Singdi Kangpopi district ki Laimakhongda Laiba Lailon Baifegi Khuldagi Lugaulau Baifei Apokpa Pauthemak Amasung Kangpopi district ki Laimakhonggi Mohau Khuldagi Lunmithang Sital Hau Elias Zeg Apokpa Paulen Sital Hau ni hairi Police na wafam asi Fongdorakpaga loinana case asiga mari lainana atai miyoi singsu makhata na fanaba hotnari haina su Fongdorakhi panba yabadi numit aduda lailon baifei khulgi nupa nupi khunja singna chahi ani khakta ngaibi ama yauna chahi Marifuni thoi surabi amaga punna nupi tarani thoi amasung Mihat Thina hatokraba Naga Micham taruka punna miyoi tarani pan fakibani miyoi sing asigi manungda nupi tarani thoi buna thadokpadagi tha adugi tara mangada masa masagi mayumda yawrakraba matungda nupa taruk asibudi thadoktana thamlamkibani thaudok asigi matangda manipur lengang home minister da haijabadagi ministry asina thokpa order gi matung ina mamang thagi ahanba chayondagi NIA da regular case number 8 of lising ani kuntaruk lokhatlaga case asigi investigation chatharakhibani NIA na case asiga mari lainana tha asigi tarada lailon baifei khulda Christian lining lauduna leirakhiba Wangtham Pradip amasung mahaki loinabi Wangtham Ongbi ayingbi fagatkrabani makhoi anibu NIA na makhoigi Special Court numit adugi puthoklaga tha asigi kunmathoi fawba wahang pahong chathabagi damak makhoi custody da thamlakhibani makhoi taruk ki Mihat Thina hatok piramlaba haksang sing mamang thagi tara gi nongyai matungdagi Jennings ki miren sangda puraklaba matungda postmortem examination pangthoklaga ngasi fawba thamlaklibani